Imens PAODAM yang tabiri basungbu ahan waktada binitana taram noksa bagalorena kurumjari. Hojik PAODAM asi maroyo pau pijari. Chief Minister N. Biren ngasi urban local bodies singda e-card waste collection vehicles sing yenthokre. Chief Minister na lobi singi awat pahar chayola magi manungda phangalagani haikiba wafam thabakto onthokpiyu haiduna lomi singna khongjang sangsungkre. Thawbal amasung Kakching District ta International Overdose Awareness Day thoram pangthokduna poster campaign chatkre. Loidana More gi sakwa thara amasung COVID-19 pandemic ki matangda MLAD korungthangna civil society organization sing busing basinga more da unaduna khananakre. Mapungoyo Paulo Birasi Chief Minister N. Biren ngasi e-card waste collection vehicles sing stage urban local bodies sing da yenthokre. Department of Mahut Manipur Sindhuda ngasi City Convention Center da pangthokiba thoramaduda hairiba gari sing asi yenthokibani. Gari sing asi Ministry of Donor Government of India gi santhang makhada NLCPR scheme gi management of solid waste on regional basis cluster B in Manipur gi project tagi phanglakpani. Project asigi apunba mamalna lupa koti 32.5 anini. Ngasi Thawbal Municipal Council, Lilong Thawbal Municipal Council, Yairipo Municipal Council, Wangjing Lamding Municipal Council, Sikhong Sekmai Municipal Council, Andro Municipal Council amadi Hairok Municipal Council Hairiba ULB tare asida e-card humdra manga piki. Thoramadudha wangaladuna CMN Biren hai lenga asna electric vehicles sing promote tawduna global warming amadi climate change tagi phagatpada mateng oinabagidama tongan mathabak kaya paikhatli. E-vehicles sing asi thau halaga thoriba gari sing yengnarubada miyamgi sel thungi phibam da amadi environment ta khudong chaba kaya pigani hainasu CM na makhata ki. Petrol gi diesel gi masigi karigumba landslide to boda karida kaida torokanda madu gi problem yam lei base aduna yaring gai koi Manipur sida ida koi na hoji hona jari si yaring gai petrol diesel sang daba aduga ecology su phaba environment su phaba adugumba gi makhal gi nan su mayam ne kambire koi na e kanogi electronic vehicles sing madu sida ida koi manufacture toroga madu gi senanabagi koi auto dagi singa kanda winger gi powder even small truck mini truck pawi level da pamuna bagi madu gi koi MOU sign tawna na kona na koi ready tawre Manipur da hokiba pung kunmari da miyoi sahum marphuni thoi nauna COVID positive oiki miyoi amana laikhidre pungpham asa miyoi lising mari sahum humpu test tawki hauze stage ya punba COVID confirm case masing lakh ama lising tarau humdoi chamapan kuntraum do yore apunba laikhidabagi masing na lising ama satrat marphuni thoini COVID pandemic se hobodagi ngasi phawada stage da miyoi lakh trani thoi lising tarama thoi samri humphuma thoi test tawkre stage asida active case Lising ahum sahum maudrat lady ngasi miyoi sahum kunmari naba phaduna discharge tawkhibadagi apunba recover tawkhraba migi masing lakh ama lising mari chatra yankhai mari sukre hauze stage gi naba phabagi changcha da maudra manga dasmik mari manga da lady Kakching District ta ngarang nungthilpung ani dagi ngasi nungthilpung ani phawbada miyoi marphu mari test tawbada miyoi mari positive oiki miyoi singadu lenga ki testing center da miyoi nifunipan Jiban Hospital da Kumapan amadi Ima Hospital da taret test tawkhibani maduda miyoi mari adu lenga ki testing center da positive oiba thengnakibani Male masigi oina COVID positive case masing crore kumathoi lakh marphu lising humpu chatra yankhai sukre masigi manungda miyoi lakh nifu manga lising kuntaru chatra nifu taret na laikhidre case crore 38 lakh nifu apan lising humpu manga satruk tatruk na narambadagi farakre Pandemic asida positive case khwaidagi wang balaibak na miyoi crore ahum lakh maudra pan lising nifu taru chatra sukna nipan positive oiduna USA na ahan badalairi India na case crore ahum lakh kuntret lising humpuni pan sani pan nifu marphu thengaduna ani shubada aduga case
crore 2,8,8,2,830 thengna Brazil na ahum subada lairi India gi oinadi positive case Lakh humpumari lising humpusatuk marpu thengaduna Maharashtra na ahanba Kerala na case lakh nipu lising kuntaret supna kuntra thengaduna ani shubada aduga positive case lakh kumapa lising nipu nipan sani kunipan thengaduna Karnataka na ahum suba position da lady Chief Minister N. Birena handakta pangthokiba Assembly mifamda Lomi Singhi awat pa har sayol amagi manungda phangalagani haikiba wafam thabak to onthokpiu Manipur miyamgi darkar oiba har athubada phanganbiu lengana lauthokiba Lomi Singhi double income lawbagi mahota thabak oino onthokadabani haina ngasi Lomi miyamna lobukta tholaktuna wanguda khongjang jangsinkhre Sugnu Kendri manungda leiba wangugi tongan balokol singda law uriba Lomi miyamna Nong khara surakhibadagi ising khara leiriba lobo singda urea har shining labasu har phangdabadagi khoisau narba lomi sing tholoktuna wangugi lorong konjil lokol da lomi singna urea har lengas na matam chana lomi singda phangandribasigi matangda khongjang jangsin bagaloyana kholau kaya laukre khongjanga marilena khongjanga duda saru yakiba Thaudam Damena Hai District Administration Kaksingda urea har launaba wangugi lomi singna Mari Lainaba se sang yauna pata samapan kuntra nipan thazan kra matung ngasi sayola ma hello phauba urea har pibidri hayaduna lengak na lomi singbu taseng anung sibirabadi lomi singgi awaba sing khangbiduna numi humni gi manungda har phangan biu natrabadi masigi matung dagidi lomi singda har pirabasu darkar oidre hainasu phongdorakhi koi wangu gi oina su ai koi district administration kaksing da koi pata samapan ga kuntra ga nipan se koi thajin jare with aadhar magi documenting loina thajin gare adu ngase hapta am helaba jawda har pibirakte lomi buta seng na government chen si biragade lomi sing ga award apasi matang chana jengsin biu adu lomi ga awab se kalo lomi se hojik mafam jida har sai hogdergade koi har cam phau cam lokidrne tambung amdring tu matam da ikoi na district administration da thajin gare ba pata du gi matik saba har pibiraga hapta amade haijar roi ngasi dagi nu huni manung da pibidrgade ikoi har lawrubugi su darka tadra habu wafam si thamjak Taramathoi Suba Singh Tam Traditional Culture and Festival Lising Ani Kunmathoi Lakliba Rukmal Theatre Imphal da sahi khuding letna pangthokpa festival asi COVID-19 ge second wave ki phibam yenglaga sahi asi gi oina pangthoktanaba warep lore haina All Manipur Huyal Lalong and Traditional Culture Preservation Committee gi secretary na thadorokpa serol amana hairi Malengi afam sinbatuna pangthokna bagum Thobal amasung Kaksing district da su ngasi International Overdose Awareness Day gi thoram pangthokre Thobal Ningombam da leiba Rising Star Substance Abuse Treatment and Rehabilitation Center na sinduna ngasi palan numit asiga marilena Thobal amasung Kaksing district ki tongan mafam kaya da poster campaign pangthokhi Poster campaign adu da saruk yaraduna Rising Star Substance Abuse Treatment and Rehabilitation Center gi Chief Functionary Rohit Kumar Ningombam na hai nisha chaba amana overdose salaklabadi karamna section thorang logadage amadi Kanada karamna hairaga overdose liba misak adu kangani haibagi knowledge miyam da piba poster campaign amani haiki Ngasi Paubitek Lamkhai de leiba Mainstream Foundation Drug De-Addiction Cum Rehabilitation Center da su World Overdose Awareness Day 2021 palan tokre Thoramaduda Mainstream Foundation is functionary Songtham Amajina World Overdose Awareness Day ga mari leyana wafam kaya thongki bagaloyana overdose management gi demonstration su tawki Nahasingi Khongthang NK na sapong kiba numit September gi tang amaga mari leyana ngasi Kaksing Wairi Junior School da lising ani tarani thoida class 8 tamlamba mahiroi singaloyana Kaksing Kunai Sakhol Hanbalu KKCL amadi NK gi thongmi singna school adu ya koibada songjilakliba napi singnang sing sengdokhi bagaloyana uchara sing thajinkhre Thoramaduga mari leyana school adu gi teaching staff singna phungdorakibada hojek lairiba school asigi phibam asi aduki matik phibam sokpa habadu oire Manipur gi afa matada asigumba school asiga manaba leiramgani haiba thajadre tungi yumbi orakadoriba mahiroi singna asigumlaba phatta haudi Langthokpham amadi sangona su hena mawong taraba school asida matau karamna mahiroi singbu lairik tambigani
Lengaki Taurang School Pagansi Mission Lauribadu Tabak Don Tokpiduna, Kaksingi Ngalingai Matamdagi Praja Singna Wana Linkacharakpa School Sibu, Semgat Piduna Mahiroi Singularik Tambada Matik Chaba School Sang Ama Ohenbiu Haina, Pongdorakli. School Asdagi Hokiba, Mahiroi Amanasu Makatana Pongdokibada, Makoina Bora Kau Taraga Pamduna Larik Tamlakiba, Mandir Gumlaba Mapamasi Ngasidi, Kara Saparam Ladra Kaluraga, Hojikna Hena Sati Pibam de Lerambasi Ubada, Tamoy Sokna Nuaitaba Pongdoki. Asigumlaba School Sang Asida Karamba Mama Pana Masabu Mahitamba Taningani, Lairaba Mahiroi Sing Larik Tampamoibe School Asi, Lengana Miang Sangbiduna, Lairaba Mahiroi Singu Larik Tamba Panganbiu Haina, Lengakta Apil Torakli. Volunteers of Disaster Relief Forum BDRF na COVID-19 Response Fund gi makhada miyam na COVID testing tongnabagidamag tatharakpa ani shuba phase gi free taxi service August kumapan da loisinkhre sahi asig August marida Superintendent of Police Kaksing District Victoria Yengkhom na launch tawkiba ani shuba phase gi free taxi service asina miyoi chani yankhairom da COVID positive oibasing COVID care center da thinba amadi COVID test tongnabagidamag testing center satpagi khudong chabasing phanganki. Volunteers of Disaster Relief Forum na miyang yaifanabagidamag paikhatkiba free taxi service asi puksel chaurba miyoi singna selgi amadi wakhalgi mateng pangbirakibana mapung phana miyangi service asi phajana soyangam yaudana pangthokpa ngamkibani loinana service asi miyamda phanganaba honabada afaba mari thambirakiba Chief Medical Officer Kaksing amadi mahaki staff sing maroina COVID Care Center Kaksing Higher Secondary gi in charge Dr. M Aruna amadi mahaki staff singbu BDRF ki maikaidagi thagatpa phongdorakli. 42 Technopal Assembly Constituency ki MLA D Korung Thang ngasi border town more da sat paglena maphamadu leiriba tongan tongaba civil society organization sing lusing wasing unaduna wari shanakre MLA D Korung Thang na CSO gi lusing basing unaduna wari shanabagi miphamadu more gi police IB da sinki amadi masigi matungda Hill Tribal Council more gi office da pangthoki miphamadu da chakhat thorangi thabak kaya gi matang amadi COVID-19 pandemic ki issue sing matang na khanaki Maduda MLA na mahaki assembly constituencies na koliba area na yamna pak chawba duga development fund budget na pikpadagi thengnariba kudong chadaba singi matangda phongdoki mahana COVID pandemic asda yamna section abasu CSO lusing basingda appeal tawki mifam loiraw matungda MLA na CSO lusing basing loinaraga border town sa leiriba lambi sing yengsin baduda more police station dagi more gate number 2 gi lambi gi phataba sing adu ubada MLA na nungaitaba utki Alo itik tawjariba asa depend tawa hinjariba more ki town sa lariba kudima ki sa thosa single ambi so aduk ki matik hatre program de happga kanana suri bano paisa kana thokra bano kai dui loi gada bana basi masi akak na matam amu su leitre masi si leiriba department leiriba paliba sarkar sina masi ki suri batika dar si kana no abis torga Atubo matam dalo sinbiraga praja singi awab punamakse okanba pame. All Manipur Women's Voluntary Association Amawova Poirei Laimarol Mera Paibia Punba Manipur Amadi All Manipur United Club Organization Amukona Pulaga COVID-19 Amara Moiduna Matam Sana Supam Nompong Kangan Dabadagi Amadi Atai Makal Kaya Awaba Mayok Nariba Miam Sidagi Kara Hena Awaba Mayok Nariba Miyoi Singi Kongul Liduna Left na tatharakpa sengi mateng pangbagi thabak adu ngasi su makha sathari ngasi luk ahumas na Kangpokpi Impal East amadi Impal West District tongan ba khulsing da satuna punna imung sahum humdrani panda sengi mateng pangkre ngasi sengi mateng pangbagi khongchat aduda amawawagi president yungkhaibam kunjarani Poirei Laimaro Mera Paibi Apunba Manipur General Secretary Thongam Apabi Laima amadi Amukogi President Phairoijam Nando Luwangsu Charukyaki Ngasi oina seng yan thoki mampam singdi Impal West District oina singjamai tu lilong apunba maira paibi loop na mateng pangduna Thongju Boroi Makhongda yum humpuni thoi Impal West District United Clubs Organization na mateng pangduna lampel yai phalaikai Cookie Church ta yum tara manga takyal khongbal maning laikai gi asan ba yumda leiba mioi tara manga kanglei samilon yokhat loop amadi Lamlonggai makha laikai gi ima singna mateng pangduna lamsang assembly constituency gi
lamlonggaida yum nifu Lairenkabi khulda Rural Development Club amawoba Lairenkabi unit amadi singlai mana mateng pangduna yum jam kunipan da yenthokibani Impal East District ke oina Gold Star Club na mateng pangduna yumnam kuno awang lekai Students Club na mateng pangduna yumnam kuno makha lekai da Ising Chaibi Youth Club amadi Ising Chaibi Mapal Youth Club na mateng pangduna Ising Chaibi Kongpal amadi Ising Chaibi Mapal da punna yum marfuda mateng pangki Kangpokpi District ke oina Kunong Phai Youth Club na mateng pangduna Kunong Phai da Lairok Youth Club na mateng pangduna Lairok da amadi Sinam Kom Youth Club na Sinam Kom da punna yum kuntra nipan da mateng pangki Assam Rifles Technopal Battalion na Aizir South ki miyang makada JJ Children Home more da ngasi nongmada sangdaba yadra polam sing amadi sengi mateng pikre mateng pibaga iroina home da leiriba ngang singda COVID-19 protocol sing social distancing ngakpa marksin abamasung khutsa sangnai na hamdotuna soingam da leina bagi matang da su takpitam biki Manipur lengana miyang yaifana ba paikhatpa phaba thabaki kanaba sing lamlai maikai gi miyam da kari su phangdana leiramle lamlai mapari thogal lupna tapna miyam gi phangpham thokpa sakthung sing phangalakpadagi lamlai maikai gi miyam makeup tholakle COVID-19 gi ani suba laisat na saitheng pirakli bastagi miyam gi punsik kannaba lenga asigi ayus loisangna immune kankhatna ba hidak oiriba Arsenicum album 30 amadi COVID-19 na soalaba miyoi sing sinagadaba ayus 64 lamlai maikai gi tongan mafam singda yenthokre lamlai assembly constituency gi manung channa leiba nongpo hairok nongdam leima khongmapal napet thamnapokpi sawombung thongkhong chalo singnungkhok kambong phut tuition phai nongada awang lekai tera phai amadi nongmaiban amadi tuition phai hariba khulasna singmi khulni masigi mathakta lamlai assembly constituency ga khulonariba South Losing Kuldasu hidak makal singasi panganki Manipur lengana sigumba kanaraba hidak sing miyangi punsi kanabagidama lem na yenthoknaba thorang ama singbirak pagidama lamlai maikai gi miyamna thamoi senga thagapa phongdokki Congress Party na Manipur gi miyam bulana lamjingle Congress Party na miyam da oidaba wafam kaya panghaida haizilaga power painaba hotnare haina BJP Hairok Mandal gi office da pangthokpa pawmi phamada BJP Hairok Mandal gi President Yes Saurjit na Congress Party bu maral sirakli Mana hai thasi kumapanda Hairok da pangthokpa Congress Party gi enrollment program da Party asigi Manipur State Election Observer Jairam Ramesh amasung AICC gi Manipur in charge Bhakta Charan Das na singba central leader singna Manipur asi chakhotpagi mota maning handuna chatle haina phongdokkiba wafam sing aduna Congress Party na Manipur gi miyam bulana lamjing naba hotnare haibasi masana takjare phongdokki Thoubal District ki Yaripok Bazar ki Bamoleka Youth Club Yaripok ki area da leiriba MS Keramat and Sons hairiba oil pharmacy tha amarom thong londuna lerakliba si atho matamda thong hangduna miyamda thau phangandragadi akanba khongjang changsilagani haina Bamoleka Youth Club Yaripok BYCY na phongdorakli Yaripok Bazar ki Bamoleka ki area da leiriba MS Keramat and Sons hairiba oil pharmacy na July thadasu phajana thong hangkidaba loyana August thadasu ahan basayol dagi hojik phawba thong londuna leirakpana maram oida longmi sing amasung emergency oiba chathok chachen toriba miyamda yamna chauna awaba khudong chadaba mayokna hale masida sunatana oil pump asina matam sangna thong lolakpana oil pump asigi mamangda miyoi kayana black ta thau yon sinarakpasina maihau langpok tholakadra haibagi mi paiba pokle haina Bamon Lekai Youth Club Yaripo BYCY gi President Prapulo Kondram na phongdorakli Hiramasigi matangda IOC na kanma miyang sangbiduna MS Keramat and Sons hairiba oil pharmacy athubada thong hangan biu natragadi pharmacy matam chupagi oina thingjinaba Bamon Lekai Youth Club Yaripo BYCY na warep lore haina club asigi President Prapulo Kondram na makata na phongdorakli Thoubal Kendra gi manung chana leiba Thaudam Irong Thokjomda phit chanipan khare hena sangbai irrigation canal ama amadi Thaudam wang matabada phit chatruk khare hena sangbai irrigation canal ama Thoubal Kendra gi MLA oiriba hanagi chief minister oiramba Okra Ibo bigi miyang makhada semkhre Thaudam gi akobada leiriba Laumi Praja Singda kanaba phangalagadaba irrigation canal adu MG NREGA gi makhada line department singi share gi makhada semkibani
ꯂꯧꯎ ꯁꯤꯡꯎꯕꯗ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯏꯊꯩ ꯂꯧꯈꯣꯡ ꯑꯅꯤ ꯑꯁꯤ ꯁꯦꯝꯕꯤꯕꯒꯤꯗꯃꯛ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯊꯧꯗꯥꯝꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟꯁ ꯐꯣꯔꯝ ꯀꯛꯆꯤꯡꯒꯤ ꯂꯥꯏꯐ ꯃꯦꯝꯕꯔ ꯑꯣꯏꯔꯝꯕ ꯀꯩꯔꯛ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯈꯨꯔꯥꯏꯖꯝ ꯁꯥꯖꯧ ꯁꯤꯡꯍ ꯃꯁꯥꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯈꯤꯕ ꯇꯥꯡ 18 ꯊꯧꯋꯥꯟꯒꯤ ꯀꯨꯟꯅꯤ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕꯗ ꯐꯣꯔꯝꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯃꯤꯇꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟꯁ ꯐꯣꯔꯝ ꯀꯛꯆꯤꯡꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯃꯤꯇꯤꯒꯤ ꯑꯊꯨꯕ ꯃꯤꯐꯝꯅ ꯈꯨꯔꯥꯏꯖꯝ ꯁꯥꯖꯧ ꯁꯤꯡꯍꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯃꯤꯅꯠ ꯑꯃ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯊꯋꯥꯏꯅ ꯃꯄꯨꯒꯤ ꯈꯨꯌꯥꯈꯥꯗ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯍꯟꯕꯤꯅꯕꯁꯨ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯈꯤ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯀꯦ.ꯑꯦꯁ. ꯁꯥꯖꯧꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡꯒꯤ ꯍꯤꯔꯝ ꯀꯌꯥꯗ ꯂꯧꯔꯝꯕ ꯊꯧꯗꯥꯡ ꯂꯣꯏꯅꯅ ꯐꯣꯔꯝꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯃꯤꯇꯤꯒꯤ ꯄꯔꯃꯤꯅꯦꯟꯠ ꯏꯟꯚꯥꯏꯇꯤ ꯑꯃ ꯑꯣꯏꯅ ꯐꯣꯔꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯂꯧꯔꯝꯕ ꯊꯧꯗꯥꯡꯁꯤꯡꯁꯨ ꯃꯤꯐꯝꯅ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯑꯣꯖꯥ ꯑꯁꯤꯅ ꯂꯩꯈꯤꯗꯕ ꯑꯁꯤ ꯃꯦꯟꯈꯠꯄ ꯋꯥꯔꯒꯗꯕ ꯑꯆꯧꯕ ꯑꯍꯥꯡꯕ ꯑꯃ ꯑꯣꯏꯍꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯁꯤꯡꯊꯥꯈꯤ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟꯁ ꯐꯣꯔꯝ ꯀꯛꯆꯤꯡꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯥꯖꯁꯊꯥꯟꯒꯤ ꯅꯥꯒꯧꯔꯗ ꯊꯣꯛꯄ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯠꯗ ꯃꯤꯑꯣꯏ 12 ꯁꯤꯔꯦ, 6ꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯑꯦꯛꯁꯤꯗꯦꯟꯠ ꯑꯗꯨ ꯕꯤꯀꯥꯅꯔ ꯖꯣꯙꯄꯨꯔ ꯍꯥꯏꯋꯦꯗ ꯂꯩꯕ ꯁ꯭ꯔꯤ ꯕꯥꯂꯥꯖꯤ ꯇꯦꯝꯄꯜ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯁꯤꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯎꯖ꯭ꯖꯩꯟ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ꯫ ꯃꯈꯣꯏ ꯔꯥꯝꯗꯦꯕ ꯑꯃꯁꯨꯡ ꯀꯥꯔꯅꯤ ꯃꯥꯇꯥ ꯇꯦꯝꯄꯜꯁꯇ ꯂꯥꯏ ꯈꯨꯔꯨꯝꯂꯨꯔꯒ ꯍꯜꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯛꯁꯤꯗꯦꯟꯠ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8ꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ 9ꯗꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯈꯤꯕꯅꯤ, 4ꯅ ꯑꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯂꯨꯔꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯕꯁ ꯑꯅꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯆꯥ ꯊꯛꯅꯕ ꯈꯥꯝꯂꯨꯔꯕ ꯃꯇꯨꯡꯗ ꯕꯁ ꯑꯅꯤ ꯑꯗꯨ ꯊꯧꯔꯛꯈꯤ꯫ ꯇꯨꯡꯒꯤ ꯕꯁ ꯑꯗꯨꯅ ꯁ꯭ꯄꯤꯗ ꯂꯧꯈꯠꯇꯨꯅ ꯊꯧꯔꯛꯄꯗ ꯇ꯭ꯔꯛ ꯑꯃꯗ ꯊꯣꯝꯖꯤꯜꯂꯨꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ, ꯔꯥꯖꯁꯊꯥꯟꯒꯤ ꯒꯚꯔꯅꯔ ꯀꯜꯔꯥꯖ ꯃꯤꯁ꯭ꯔꯥ ꯑꯃꯁꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯣꯛ ꯒꯦꯍꯂꯣꯠꯅꯆꯤꯡꯕ ꯌꯥꯎꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯨꯄꯥ ꯂꯥꯈ 2 ꯑꯗꯨꯒ ꯑꯁꯣꯛꯄꯁꯤꯡꯗꯅ ꯂꯨꯄꯥ 50,000 ꯄꯤꯒꯅꯤ ꯍꯥꯏꯅ ꯄꯤꯑꯦꯝ ꯃꯣꯗꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯗꯥꯈꯇ ꯕꯦꯖ ꯇꯧꯕ ꯏꯟꯖꯤꯅꯤꯌꯔ ꯑꯃ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯌꯨꯅꯤꯌꯟꯒꯤ ꯑꯣꯅꯔꯔꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯑꯣꯅꯔꯔꯤ ꯃꯦꯝꯕꯔ ꯑꯣꯏꯕ ꯏꯟꯗꯤꯌꯥꯒꯤꯗꯤ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯑꯣꯏꯔꯦ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁꯥꯏꯟꯁ ꯑꯦꯟꯗ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯣꯇꯣꯅꯣꯃꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯑꯦꯁꯇ꯭ꯔꯣꯐꯤꯖꯤꯛꯁꯀꯤ ꯗꯣꯔꯖꯤ ꯑꯪꯁꯨꯛꯄꯨ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯕꯣꯗꯤ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯑꯇꯩ 10ꯒ ꯂꯣꯏꯅꯅ ꯈꯜꯂꯛꯈꯤꯕꯅꯤ꯫ ꯂꯗꯥꯈꯀꯤ ꯍꯟꯂꯦꯗ ꯂꯩꯕ IIA-ꯒꯤ ꯏꯟꯗꯤꯌꯟ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯑꯣꯕꯖꯔꯕꯦꯇꯔꯤꯒꯤ ꯏꯟꯖꯤꯅꯤꯌꯔ ꯏꯟ ꯆꯥꯔꯖ ꯑꯣꯏꯅ ꯑꯪꯁꯨꯛ ꯊꯕꯛ ꯇꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯏꯟꯇꯔꯦꯁꯠ ꯂꯩꯔꯛꯈꯤ꯫ ꯇꯦꯂꯦꯁꯀꯣꯞ ꯑꯃꯒꯤ ꯄꯥꯝꯕꯩꯅ ꯀꯣꯃꯦꯠ ꯍꯦꯂꯤ-ꯗꯣꯞꯄꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯍꯣꯝ ꯁ꯭ꯇꯦꯠ ꯑꯣꯏꯔꯤꯕ ꯂꯗꯥꯈꯇ ꯂꯩꯕ ꯏꯟꯗꯤꯌꯟ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯑꯣꯕꯖꯔꯕꯦꯇꯔꯤꯗ ꯃꯍꯥꯛ ꯖꯣꯏꯟ ꯇꯧꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯛ ꯀꯌꯥ ꯅ꯭ꯌꯨ ꯌꯣꯔꯛ ꯃꯦꯒꯥꯖꯤꯟ, ꯑꯦꯁꯣꯁꯤꯑꯦꯁꯟ ꯑꯣꯐ ꯑꯦꯁꯤꯌꯥ ꯄꯦꯁꯤꯐꯤꯛ ꯐꯤꯖꯤꯀꯦꯜ ꯁꯣꯁꯥꯏꯇꯤꯁ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄꯥꯎꯆꯦ ꯀꯌꯥꯗ ꯐꯣꯡꯈꯤ꯫ ꯃꯍꯥꯛꯀꯤ ꯐꯣꯇꯣꯒ꯭ꯔꯥꯐ ꯑꯣꯐ ꯀꯣꯃꯦꯠ ꯅ꯭ꯌꯨ ꯋꯥꯏꯁꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯀꯝꯄꯤꯇꯤꯁꯟꯗ ꯄ꯭ꯔꯥꯏꯖ ꯐꯪꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯗ ꯁ꯭ꯀꯥꯏꯁꯀꯤ ꯑꯦꯁꯦꯁ ꯂꯗꯥꯈꯅ ꯑꯣꯏꯔꯝꯕ ꯌꯥꯔꯤ꯫ ꯗ ꯁ꯭ꯀꯥꯏꯁ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯍꯦꯔꯤꯇꯦꯖꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯛ ꯈꯪꯂꯕꯅꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯀꯦꯜ ꯌꯨꯅꯤꯌꯟ IAU ꯑꯁꯤ ꯆꯍꯤ 100 ꯁꯨꯔꯦ꯫ ꯂꯩꯕꯥꯛ 32ꯗꯒꯤ ꯏꯟꯗꯤꯚꯤꯖꯨꯑꯦꯜ 1,300 ꯍꯦꯟꯕꯅ ꯃꯦꯝꯕꯔ ꯑꯣꯏꯔꯤ꯫ ꯑꯣꯅꯔꯔꯤ ꯑꯦꯋꯥꯔꯗꯀꯤ ꯈꯟꯒꯠꯄ ꯃꯤꯑꯣꯏ 10ꯒꯤ ꯃꯅꯨꯡꯗ ꯑꯪꯁꯨꯛꯁꯨ ꯑꯃꯅꯤ꯫ ꯁꯥꯟꯅꯕꯒꯤ ꯄꯥꯎꯗ ꯍꯧꯖꯤꯛ ꯇꯣꯀꯤꯌꯣꯗ ꯆꯠꯊꯔꯤꯕ ꯇꯣꯀꯤꯌꯣ ꯄꯦꯔꯥꯂꯤꯝꯄꯤꯛꯁ 2020ꯒꯤ P1 ꯃꯦꯟꯁ 10 ꯃꯤꯇꯔ ꯑꯦꯌꯔ ꯄꯤꯁꯇꯣꯜ SS1 ꯏꯚꯦꯟꯠꯇ ꯏꯟꯗꯤꯌꯟ ꯁꯨꯇꯔ ꯁꯤꯡꯒ꯭ꯔꯁ ꯊꯔꯗ ꯇꯥꯗꯨꯅ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯐꯪꯈ꯭ꯔꯦ꯫ ꯁꯤꯡꯒ꯭ꯔꯁꯀꯤ ꯃꯦꯗꯜ ꯑꯁꯤꯅ ꯆꯠꯊꯔꯤꯕ ꯄꯦꯔꯥꯂꯤꯝꯄꯤꯛꯁ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ 9ꯁꯨꯕ ꯃꯦꯗꯜꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯦꯟꯁ ꯍꯥꯏ ꯖꯝꯞ ꯏꯚꯦꯟꯠꯇ ꯃꯔꯤꯌꯥꯞꯄꯟ ꯊꯪꯒꯚꯦꯂꯨ ꯑꯃꯁꯨꯡ ꯁꯔꯠ ꯀꯨꯃꯥꯔꯅ ꯁꯤꯜꯚꯔ ꯑꯃꯁꯨꯡ ꯕ꯭ꯔꯣꯟꯖ ꯐꯪꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯒꯤ ꯃꯦꯗꯜ 10 ꯁꯨꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯉꯁꯤ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯗ ꯏ-ꯀꯥꯔꯗ ꯋꯦꯁꯠ ꯀꯂꯦꯛꯁꯟ ꯚꯦꯍꯤꯀꯜꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥꯠꯄ ꯍꯥꯔ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯧꯃꯤꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯚꯔꯗꯣꯁ ꯑꯦꯋꯦꯔꯅꯦꯁ ꯗꯦ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯄꯣꯁꯇꯔ ꯀꯦꯝꯄꯦꯟ ꯆꯠꯈ꯭ꯔꯦ꯫ ꯂꯣꯏꯅꯅ
More ki sakot tharamasong COVID-19 pandemic ki matangda MLA di Korungthangna civil society organization sing busing basinga more da unaduna khananakre. Ngasigi di paudam pijaba matang solution jare miyeng tabiri basingbu kurumjari.